Case tarani thoi Kupna Thijillaba matungda drug Lallonba Mioi ko mapan Phadok Pikhre Amit Shah Prime Minister Narendra Modi gi government asina drug Lallonba gi thabak amadi drug Lallonba sing charak pibiga loina drug Lallonba sing asina sen khara mikaduna leibak asigi naha singbo addiction gi amamba ipakta chingthari maram asina leibak asida thokliba tongan ba drug Lallonba gi case tarani thoibu makhongdagi maton fawba Kupna thijinduna chap chaba praman phanglaba matungda puna drug Lallonba Mioi ko mapan court na Phadok Pikhre haina Union Home Minister Amit Shah na phongdokre haidi mahakna haikibada hojik leibak asi drug free oinabagi dama government na drug Lallonba singa mari leinaba hiram khudingmak khetnaba mata thamdana leptana thijanbaga loinana maral leibasing fagani shu haiki Union government gi akhanaba wasak amaga loinana leibak asigi mafam khudingmakta drug Lallonba gi thabak laksingnabagi dama center amasung state government na akanba thabak sing lokhotpaga loinana ikoi kuidana Manipur ga security mifam review tobaga mari lenana pangthokhiba mifam da mahakna Manipur da drug ka mari lenana thengnariba problem sing asi akchina lawi su haiki Manipur asi drug free oiba state ama oinabagi damak drug Lallonba gi thabak jathariba sing mapung fana muthatkani hainasu makhatna phongdokhi hairi